28 August 2024 hariba nimit asigi ayu anganmada Bangalore police ta nupi amana call taruklami mahakna yamna pakhatna police da hai kanagumba mioi amana ayi imanabibu hatkre aduga asiba hakchang asina aina tumliba phamung asigi nakanda leiri hariba wari adu tabada police khak natana ataba mioi khudingmaknasu angakpa ama oinerami mahakna tuminariba mamanabi amabu mahakna khangdringida matau karamna mioi kanana halamlibno haiba wahang asini asumna police su khudakta panthaba tawduna hairakliba mafam aduda chalami mafam adudi house number 741 second floor first floor SMB layout Bengaluru da laglami aduga phone call da hairakiba aduga chap manana mafam aduda lerami yum adugi bedroom da thawai yaudrba nupi amagi asiba hakchang lerami mahaki mangaksamda athauba thang amana lenkibagi mamishu tarami aduga phamung asisu ingakta ngairami police ta call tawrukibi nupi adusu room adugi manungda yam pakhatna akiba amaga loinana leptuna lerami asumna thodok adu mafam adugi miyoi singna khangnarakpadagi mafam aduda yamlaba miyoi kaya ama changsilami asiba hakchang asi kanano haina thidokpada jahi kunmanga surabi nabi ashri ni haiba khangmangamlami nabi ashri asi masak matau yamna phajabi ing tapi changkhonbi nupi amani adu khak natana mahak asi dance instructor amasu oiribani mahakna karnan film industry gasu mari leinarami adubu hanglibo wahangdi asuk masak matau phajabi icham chamjabi mahak asibu kari maramgidamak mahaki yumgi bedroom da laktuna yam tamthina halibano haiba asini aduga ngagliba amana numit asi nabashri gi mamanabi aishwarya su leiribani aduga makoi ani phamung amakhaktada tuminaribani adudi hariba thodok asi thoktringaida aishwaryana matau karamna khangdribano haiba asini hariba thodok asi yamna ngakngai oiba thodok amani athengma matamda mihatpa asina tumina laklaga nabeshri bu hatlaba matung chatkibada yum aduda leiriba nabeshri ga tuminariba aishwaryana khanghodaba haiba asi yamna angakpa ama oirami asumna 27 August 2024 asida nabeshri na aishwarya bu call tawduna nabeshri gi manakta laknaba hairamkibani aishwarya gi mamana hairakpada nabeshri asi masage mayumda phawba unsafe oibadagi aishwarya bu call tawduna kaukibani asumna aishwarya na nabeshri gi yumda chalami matam aduda numidang wairamgi pung 3 muk taramani haibadi aishwarya na nabeshri gi yum yawba matamda aduga aishwarya na makhoi common friend oiba anil gasu wari sanarami aduga makoina unanabasu hairami asumna nabeshri na makhoi gi kada tongduna aishwarya ga puna PR Nagar da chalami mafam adudagi makhoi gi common friend oiriba anilbu pick up tawrami adugi matungda makoina mafam kharada chalami makoi puna pung khara laiminarami numit asi nabeshri gi wakhal yamna waba matha saba numit amani mahaki safety oinabagi damak makhoida wari saba pamlami makhatana aishwarya na police ta hai matam aduda nabeshri na amadi kiran makoi anigi mari asi yamna phatlamde kiran na nabeshri da jingnaba kaya ama thamlami maram asina makoi ani nuti numit khudingi khana chainaba tawramani asumna 27 August 2024 asisu makoi anina khanaraba matung aishwarya da call taraktuna karokhibani matam aduda nabi ashrina hairami mag asi yumda leibadasu safety oidaba yumgi mapanda chatlabasu akiba phawwa ama oirami maram asina aishwarya ga matam khara leiba pamlami nabeshri amadi aishwarya asi hana piklingidagi tinarakpa mamanabi ama oibana aishwarya su khudakta magi manakta lakhibani aduga makoi anina matam khara punna leiminarami mafam kharada su chatlami adugi matung makoi gi common friend oiba anil gasu unaramani matam asida aishwarya na police ta chatuna hariba thodok asi loisinaba hairami aduga matam aduda anil ga wari sanaduna thodok asibu loinaba wari kaya amasu tanarami makoina wari kaya ama tanarba matungda police ta hariba thodok asigi matangda hainaba warep tanarami karigumba makoina police ta haidoktuna police na kiranda wakhal ta halabadi kiranna nabeshri da fattaba thabak ama hekta tawge khalakpada police na khangwa oibanina kiranna su tawraroi haiduna khalami makoina hariba washing adu khanarba matungda makoina 27 August asida party ama chalami party loiraba matung anilbu thamlamlaga nabeshri amadi aishwarya na makoi yom SMB layout ta halakibani
Hariba matam asida Navasrigi nupa Kiran yumda leramkidi. Aishwarya su Navasrigi yumda lerami. Makoi anina pamung amada puna tuminaramani. Aishwarya na makata na hairakpada numit adu makoina party yarubagi drink khara thaklami. Maram asina mahakna yum yaruba matung drinks tawkiba aduna maram oiraga wakal fajana tadana tumningbadagi tumkirami. Aduga mahakna ayu anganbada mikap thorakpada phamung adu choli leramba thengnarakibani. Aduda mahakna yenguba matamda choliba adu atai karisu oiramde. Madudi ina pumjo cholaba phamung ama oiramki. Madu urubada Aishwaryada pakhatpa akiba ama pharongki. Mahaki mamanabi Navasri asi mangak samda thangna lenkhibagi mami amadi I ngakta ngairamba adu ubada khudakta police call tawkibani. Aishwarya su yamna angakpa akiba ama oiramki. Ngarang numidang makhoi ani punminaduna lairamba adu ayu hogolakpada ngaksamda thangna lethatuna I ngakta ngaiduna siduna lairamba adu ubada akiba amadi oiramki. Aishwaryagi wari adu tabada police tasu yamna angakpa amadi oirami. Police na makata na hanglami. Navasri asi siriba numit haibadi mabu hatkirba numit asida Aishwarya makoi ani khaktani ka aduda lairibasi. Adudi matau karamna nangna khangdribano matam aduda Aishwarya na hana mamangdasu haikiba aduga chap manana numit adu party yaruraga halakpa matam oibana yugini sana mahakta wakhal tadana tungkibani. Ahing aduda kanana kari tauribano haiba karisu khanglamde. Polisu Aishwarya na hairakpagi matung ina haiba mihan asi Navasrigi nupa Kiran na oirangani khalami. Maramdi Kiran gi mafamdasu yum adugi so haibadi ki ama lairibani. Maram asina thong adubu hanglaga magi nupi Navasri bu halaba matung Aishwarya da karisu tawdana chatkiba oirangani haina khalamki. Hana mamangda Navasri na masada akiba phawba haibadi safety feel tawdi haiba aduga thorakliba thodok asiga hena magi nupa Kiranda chingnakibani. Asumna thodok thokraba matungda mobile gi location amadi atopa surveillance ki matangdagi Kengari police na Kiran bu phakirami aduga wahang pahong tokba haurami. Kiran na thajabagi matung ina Navasri asi atopa nupa amaga mari leinai haina khalami. Makoi anina hariba matang asida yam toina marei tawnaduna khana chainaba tawrongkibani. Aduga Navasri su akiba phawbadagi magi mamanabi Aishwarya bu kauduna punna tuminakibani. Adubu makoina party ama yarubadagi haibadi drinks tawrokpa aduna wakhal tadana tumtharingaigi marakta Kiranna yotki pipe ama paiduna lakibani. Magi mafamda hanadagi extra ki leibana thong adu hanglaga Navasri na tumlingaida kokta yotki pipe aduna hana thongkibani. Adugi matungda Navasrigi khaurida thangna lenkibani. Aduga yumdagi mapanda thokibani. Aduga amana mana yumdagi mapan thoktringaida mana sanitize shu thaklami. Maram asina Kiran asisu hospital da admit tawrongki. Asumna mamangda haijakiba aduni Aishwarya na ayu hogotpada Navasri na sidana leramba aduda police amadi laikai miyoisingda haikibani. Aduga ngagliba amana Kiran na yumda changlaklaga tumdana leiriba Navasri bu phamungda hatkiba nate. Manaka amada puthoktuna Navasri bu otpa naibat tawraba matung makhaurida thangna lenduna halaga phamungda thongkibani haibasu hairamki. Hariba thodok asi police tasu yamna chamamnaba haibadi yamna angakpa ama oiramki. Yum aduda aduk chawraba thodok ama thoklabasu magi mamanabi Aishwarya na karisu tadaba asini. Kiranna Navasri da wotpa naiba tawbada law khomba tawba adu matau karamna dadribano haibadu wahang oina hangli. Adubu Kiranna haiba asi kayamuk yamna chumlibano haiba adudi khangdribani. Mahak mathandana yum aduda laklaga hatpada Aishwarya na takhidriba asina film industry da thabak tawriba Navasri gi misi asi yamna chingningai oiba angakpa misi amadi oiri. Hariba misi achida Navasri gi mamanabi Aishwarya gi khut yaubra natragana atopa atai kanagi khut yaubano haiba asengba karino khangmangamdri. Haibadi yu phanangaurabasu Navasri bu wotpa naiba matamda law khongduna tawu matamda Aishwarya na tafam thui. Maduda makol ama phawba tadaba asi hek tabada yamna angakpa ama oikirami. Hojik maki oiradi hariba thodok asi Kiran masamakna asengmagi hatlibra natragana atai atopa miyoi yaubra misi asigi marumda atopa kari mari leibano haiba khangmangamdana leiri. Adubu makhatana asengba karino haiba adu ngaiminasi. Masini ngasigi asengba thokiba thodok amagi wari.
Wari asi tabiraba matungda adomda kari phawibage haiba comment tawduna khanghanbiru aduga channel asibu support tawbiduna like share comment amadi subscribe tawba kaubiganu